Howzik handake SSLC examination gi kun thoi suba 22nd ataba aikoi mahiro edugani akoi no nazariba mafam asida lakchariba se aduga Arslan ahanbada ima bagi mingam taibiyo ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯅꯁꯤꯔ ꯈꯥꯟ ꯀꯧꯖꯩ ꯑꯗꯨꯒ ꯃꯃꯥꯒꯤꯅ ꯑꯂꯤꯐꯖꯥꯟ ꯀꯧꯖꯩ 이sinausi kayano ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯃꯉꯥꯅꯤ anga isana kya sugano ꯑꯩꯒꯤ ꯏꯆꯦ ꯑꯅꯤ ꯂꯩ ꯑꯩꯅ ꯑꯍꯨꯝ ꯁꯨꯕ ꯑꯗꯨꯒ ꯏꯈꯥ ꯊꯥꯕꯗ ꯏꯆꯟ ꯅꯨꯄꯤ ꯑꯅꯤ ꯂꯩꯖꯩ okay adu nupasi ithanda tare okay aduga school se kari school gino Catholic ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔ High school Kanchipur ki Catholic school sida aduma khawbudagi tambirak pra marak school kari school sing tambir ꯑꯩ ꯍꯧꯕꯗ ꯅꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 2 ꯐꯥꯎ 5 star ꯁ꯭ꯀꯨꯜ ꯇꯝꯖꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 3ꯅ ꯏꯁꯇꯦꯟꯗꯔꯠ ꯋꯥꯔꯗꯇ ꯑꯗꯨꯒ ꯂꯥꯁꯂꯤ ꯀ꯭ꯂꯥꯁ 4ꯗꯒꯤ ꯀꯦꯊꯂꯤꯛ ꯁ꯭ꯀꯨꯜ ꯇꯝꯖꯔꯛꯄꯅꯤ okay ado high school sida tamakpa matamda rank isagi rank se kamai lai have 1 2 3 4 side dum chalaga lakpra hek start to beginning speaking now kano boda 10 phobda ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ adum lai okay aduga koi ki subject se anta ki khai sole se kari subject ꯑꯩꯅ ꯈ꯭ꯋꯥꯏ ꯁꯣꯟꯕꯗꯤ ꯁꯕꯖꯦꯛ ꯃꯥꯔꯛ ꯈ꯭ꯋꯥꯏ ꯅꯦꯝꯕ ꯍꯥꯏꯔꯒꯗꯤ ꯃꯥꯔꯛ ꯁꯕꯖꯦꯛ ꯑꯅꯤꯅꯤ ꯃꯅꯤꯄꯨꯔꯤꯒ ꯁꯥꯏꯟꯁꯀ kya ro phangise ꯃꯅꯤꯄꯨꯔꯤ ꯁꯥꯏꯟꯁꯁꯦ 87 ꯐꯪꯖꯩ ꯑꯅꯤ animo 87 aduga hanadagi haitare akoi subject se adum matrix se thadringe dagi school da like taminge manungda khara solakpa ngakta oibra aibadi nang sana subject si solaga leijaina lowba subject ngakara ꯁꯥꯏꯟꯁꯄꯨꯗꯤ ꯁꯣꯜꯂꯦ ꯂꯧꯖꯗꯦ ꯀꯥ ꯍꯦꯟꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗꯤ ꯑꯗꯨꯝ ꯁꯣꯜꯂꯦ manipuri de solena lowi adu science tikar parakani khale du kitang ona taina ba haitare asina tabatai subject sing yam phanga kani khan bada khara handar ki baga yawbi bro tan natraga yam phanga oina khan bada yam phanga baga yawbi bro adum di yawde aduga kari subject sing si tonga na tuition gumba tawbira pro kamai tawge ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇ꯭ꯌꯨꯁꯟ ꯔꯥꯎꯟ ꯑꯃ ꯑꯗꯨꯝ ꯆꯠꯆꯔꯛꯏ adu boarding facility habadi parikha tharam dai me ada boarding da school da kari smai leiraga polga tawbasi tawro pro yum da dum honor pro kamai tawge ꯕꯣꯔꯗꯤꯡꯗꯗꯤ ꯂꯩꯖꯔꯛꯇꯦ ꯑꯗꯨ ꯄꯩꯈꯥ ꯃꯌꯥꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤ ka hani yengsile ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯧꯋꯤ ima ba se kai keno tawise ꯕꯕꯥꯅ ꯃꯅꯤꯄꯨꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯁꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯖꯔꯤ ꯃꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯤ housewife boy adu ngasai gi he sing tamba khotpa sida dum ningba thungdabadi kan lera moroi khale adum loina mase dum maning thungena lobirakbra ꯂꯩꯖꯗꯦ aduga local akoi gi imanaba tinaba sing leibibra yumdagi chathokna larik pabibra nongmada kyam larik pabi ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯑꯩꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯔꯥꯎꯟ ꯑꯃꯨꯛꯇꯤ ꯄꯥꯖꯩ ꯅꯣꯡꯃꯒꯤ punggumbadi sorakpadi ꯄꯨꯡ ꯑꯀꯛꯅꯕ ꯄꯨꯡꯗꯤ ꯈꯪꯖꯗꯦ punga khangde imanaba singdi kamai local gi soi leiriba sing tinaba khonaba dum tawbra aduga kamai na sum larik paraga yam yumda leibibjala kamai tawjana ꯂꯣꯀꯦꯜꯒꯤꯗꯤ ꯀꯥ ꯊꯦꯡꯅꯖꯗꯦ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯁꯪꯕ ꯃꯇꯝꯗꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉ ꯂꯩꯖꯩ adumai leire maduga hojikan ki phone paibi social media aduga game nong siu magai sdi khara dum yawbro kamai tawi ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯤ ꯄꯥꯏꯖꯗꯦ ꯃꯔꯛ ꯃꯔꯛꯇ ꯒꯦꯝꯗꯤ ꯈꯔ ꯁꯥꯟꯅꯩ game khara sanai ayam akoi yang job the game ji sanabra game sanade have job the yawde hada poche lebise adubu sanarka so timing hai tare ko magi matam khaido game da yaw koi na khai na sanaba yawbro pungching matam angan ba ꯑꯗꯨꯗꯤ ꯌꯥꯎꯖꯗꯦ adudi yawde khara dum hai tare adu kari stream ji kari de chaning no line ji kari de no chaning ise mang ji kari mang ba leire ꯑꯩꯁꯤ ꯖꯤ ꯊꯥꯒꯦ ꯈꯟꯖꯔꯤ aduga hojik se admission gi matang se kari leire habadi koi position level sing se dum khudong chab su leiri hai bako tonga ba center da like tamagi khotbagi free de leibo khotba khudong chab dum leiri adu hona biba leira bra kari hona bire ꯑꯩꯁꯦ ꯃꯦꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯖꯔꯦ madugi di khudong chab phange ꯐꯪꯉꯤ okay adu hena hobby hai tare ne ko kari hobby oirga lei yum sida to paisa gi hobby ne na harga di kari oiba hobby se kari lei ꯑꯩ ꯍꯣꯕꯤꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯑꯩ ꯒꯥꯔꯗꯦꯅꯤꯡ ꯑꯃ ꯂꯩꯖꯔꯦ ꯄꯥꯝꯕꯤꯁꯤꯡ ꯏꯁꯤꯡ ꯆꯥꯏꯖꯕ ꯑꯗꯨꯒ ꯔꯤꯗꯤꯡꯒ sumaina khara hai tare ko aduga isagi leiriba khwaidagi pamjaba isagi subject se kari subject no ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ mathematics pame mathematics kya no handak se phangi se ꯃꯦꯊꯃꯦꯇꯤꯛꯁꯤ 97 ꯐꯪꯉꯤ 97 okay yam nuai jare
ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ 12 ꯋꯥꯠꯂꯤ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯄꯥꯁ ꯇꯧꯕꯈꯩꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯕꯨꯗꯤ 1 2 3 ꯃꯌꯥꯝꯅ ꯂꯣꯏ ꯎꯅꯔꯦ ꯍꯦꯟꯅ ꯈꯪꯉꯤ ꯇꯣꯞ ꯂꯣꯏ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯔꯛꯁꯤ 1 2 3 4 5 ꯂꯩꯁꯤꯡꯁꯦ ꯃꯥꯔꯛ 2 3 4 5 ꯁ꯭ꯋꯥꯏ ꯈꯛꯇꯅꯦꯕ ꯈꯦꯠꯅꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯒꯥꯔꯖꯤꯌꯟꯁꯤꯡ ꯄꯦꯔꯦꯟꯁꯁꯤꯡ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯍꯧꯔꯤꯕ 25 ꯄꯣꯖꯤꯁꯟ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯃꯗꯨꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯦ ꯍꯦꯛ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ ꯑꯩꯈꯣꯏ ꯆꯂꯃꯗꯒꯤ ꯂꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔꯁꯦ ꯑꯗꯨꯒ ꯍꯦꯛ 25 ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯁꯦ ꯑꯩꯈꯣꯏ ꯅꯝꯕꯔ ꯈꯪꯗꯕ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡ 25 ꯐꯥꯎꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯃꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯎꯍꯟꯖꯕ ꯔꯦꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯨꯠꯊꯥꯡꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯄ꯭ꯂꯁ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯃꯗꯨꯒꯤ ꯇꯥꯍꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ 12ꯇꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯒꯦ ꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯅꯅꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯌꯨꯝꯁꯦ ꯉꯁꯤ ꯊꯤꯔ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯆꯔꯤꯅꯦꯕ ꯁꯤ ꯅꯍꯥꯛꯀꯤ ꯅꯒꯨꯟꯅꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ 12ꯇꯁꯨ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯦ Thank you, sir. ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯁꯂꯟꯒꯤ ꯍꯥꯄꯣꯛꯄꯤꯅꯤ ꯑꯗꯣ ꯃꯤꯡꯁꯦ ꯑꯝꯇꯪ ꯏꯁꯥ ꯆꯦꯟꯗꯦꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯂꯤꯝꯖꯥꯟ ꯀꯧꯖꯩ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯔꯦ ꯑꯃꯗꯤ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯈꯔ ꯍꯦꯟꯅ ꯏꯆꯥꯒꯤ ꯔꯦꯡꯁꯤ ꯋꯥꯡꯅ ꯂꯩꯔꯝꯒꯗꯕꯅꯤꯅ ꯍꯟꯊꯅ ꯈꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯛꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯕꯤꯈꯤꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯈꯤ ꯃꯤꯀꯨꯞꯇꯣ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ khara ꯆꯥꯛꯀꯤꯁꯤ ꯈꯔꯗꯤ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯂꯥꯛꯀꯗꯕꯅꯦꯅ ꯈꯜꯂꯦꯕ ꯊꯥꯖꯕꯗꯨꯗꯒꯤ ꯍꯣꯏ ꯑꯗꯨꯕꯨꯒꯤ ꯃꯅꯨꯡꯗ ꯆꯜꯂꯛꯄꯅꯤ나 ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯥꯅ ꯃꯥꯅ ꯑꯇꯣꯞꯄ ꯂꯥꯏꯟ ꯑꯃ ꯍꯥꯏꯔꯤ ꯑꯗꯨ ꯀꯔꯤ ꯂꯥꯏꯟꯗ ꯇꯝꯍꯟꯅꯤꯡꯕ ꯆꯠꯍꯟꯅꯤꯡꯕꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯂꯩꯕꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯃꯥꯅ ꯍꯩꯅꯖꯕ ꯃꯥꯅ ꯇꯝꯖꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯃꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀꯔꯤ ꯍꯦꯕꯤꯠꯁꯤ ꯂꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯄꯥꯎ ꯈꯣꯠꯂꯨꯒꯥꯏꯁꯤ ꯉꯥꯡꯅꯔꯛꯄ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯉꯥꯡꯅꯗꯕ꯭ꯔꯥ ꯀꯔꯤ ꯀꯃꯥꯏ ꯇꯧꯏ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯡꯉꯤ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯍꯦꯟꯅ ꯂꯧꯗꯦꯕ ꯃꯥꯗꯤ ꯈꯔ ꯉꯥꯏꯍꯥꯛ ꯃꯁꯤ ꯑꯃ ꯍꯧꯈꯤꯕ 1918ꯒꯤꯗ ꯇꯣꯞ 10 ꯇꯥꯈꯤꯕꯗꯨ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯄꯥꯏꯕ ꯃꯆꯦꯅ ꯑꯗꯨꯒ ꯃꯆꯦ ꯑꯃꯁꯨ ꯍꯧꯖꯤꯛ ꯍꯥꯟꯅ ꯇꯣꯞ ꯀꯩꯅꯣꯗ 18ꯒꯤꯗ 10 ꯆꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯗꯨ ꯍꯟꯗꯛ ꯑꯃꯨꯛ 12 ꯊꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯒꯤ ꯄꯥꯎꯁꯤ ꯑꯃ ꯈꯪꯕꯁꯦ ꯃꯆꯦꯗꯨ ꯃꯃꯤꯡꯗꯨꯅ ꯀꯔꯤ ꯑꯁꯤꯃꯥ ꯑꯣꯀꯦ 2018ꯗ ꯇꯣꯞ 10 ꯁꯤꯗ ꯇꯥꯈꯤꯕꯅꯦ ꯍꯥꯏꯔꯦ ꯁꯤꯁꯨ ꯑꯃꯨꯛ ꯈꯪꯖꯔꯦ ꯑꯗꯨꯒꯨꯝꯕ ꯐꯦꯃꯤꯂꯤꯗꯨꯒꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯨꯄꯥꯅ ꯑꯃꯨꯛ 22nd ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯆꯦꯅꯗꯤ ꯈꯔ ꯍꯦꯟꯅ ꯄꯥꯏ ꯑꯅ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ 12 ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ 12ꯇꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯁꯣꯟꯕ ꯈꯔ ꯃꯥ ꯈꯪꯖꯔꯝꯃꯅꯤ ꯗꯦꯟ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯗ ꯈꯔ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯅꯕ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯕꯁꯦ ꯃꯆꯦ ꯍꯣꯏ ꯀꯔꯤꯁꯨ ꯃꯃꯥꯡꯗꯁꯨ ꯁꯦꯝꯃꯦ ꯃꯈꯥꯗꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯤ ꯍꯥꯏꯔꯦ ꯀꯔꯤ ꯁꯦꯟ ꯊꯨꯝꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯔꯣꯏ ꯑꯇꯣꯞꯄ ꯑꯋꯥꯅꯗꯤ ꯀꯔꯤ ꯂꯩꯕꯤ ꯁꯦꯟ ꯊꯨꯝꯒꯤꯗꯤ ꯀꯟꯅ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯃꯣꯏ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯀꯣꯆꯤꯡꯒꯨꯝꯕꯁꯤ ꯃꯆꯤꯟ ꯃꯅꯥꯎ 3 ꯁꯨꯕꯅꯤꯅ ꯃꯔꯛꯇ ꯅꯨꯄꯤ ꯌꯥꯏꯃꯁꯨ ꯑꯃꯨꯛ ꯊꯥꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯦꯛꯁꯔꯥꯏꯁꯇ ꯍꯟꯗꯛ 12 ꯀꯥꯔꯛꯏꯅꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯀꯣꯆꯤꯡꯒꯤꯁꯤ ꯃꯄꯥꯁꯨ ꯑꯗꯨꯝ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ khara maraksida yam wai coaching lon sinakte school matamna ngai honabaga chatpadi catholic service band da chali gari da chali band da chatle to mapana ma hoi bana khara pure da ikoi aigi ma singna so dum pubi re khara adumai tawduna mai masing tambagi haitare ado ahinga sangdana larik paaba khotpa kaidobuji mama hoina sangbiba khotpa yawbro yawe du so okay adudi kumba lakpa da dum sange खर अदुम लापचन सेनरगा अदुम सेनबई मोंग तवेबा अदो युम द लेबा कांदा हाइतरे कोइबा चटपा लांगबा नुमिदांग हलक्तबी खोतबी सिगुमबदी अदुम पदि का याउद्रे से सिंसु का अदुम सुटी ओरा स्वाइ का अदुम इमुंग दा अदुम सेरा फैमिली स्वाइ ता अदुम लाइरे अना सो याउदे ओके सिमा खमसे नुवाइजै मसिनी फैमिली सिदा ओरिबसे हजिक मतमगी सिगुमसे अदुम याउदे अदो होय येस गेम खर सानबा युम न खर लेबा टीवी खर यंबा अद सिगुम्बा दिंगोन की मना मसिंग सिंगसाइ ममा अगदि इमुंग मनुंग फैमिली मतें खर पांगचनबा स्कूल चटपा बैन तोंगा लाइक तम चलुबा हलकपा लाइक पाबा देन सिगुम्बा खर सिनी अद मसिगी इंस्पिरेशन ओबे अबाते अते होगलगिबा रेडियो से ताबिरिबा मदि यूट्यूब जेंबिरिबा अदुगी महाकी मखा थाबगी सिंग हाइतारे सिना खंजन मते यम कानबा हाइतारे अदु यम नोइजै मसि कोइना मफम से लाक्चबदा अदुगा
12 कारꯛꯄ ꯃꯇꯝꯒꯤ ꯃꯥꯒꯤ 12ꯀꯤ ꯑꯃꯨꯛ ꯑꯐꯕ ꯑꯩꯈꯣꯏ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯥꯒ ꯂꯧꯔꯛꯄ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯐꯕ ꯃꯥꯏ ꯂꯝꯕꯤꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ